अहानबदा मैम मणिपुर की वांगबदा थोप थोदो अथोप मरुएबा पाउसिंग मैम दा शेयर तौजगे फ्लू दगी सरुक मंगा हेन सीबे याबगी अकीबा लई स्टडी कोविड-19 असि वेंटिलेटर हेन मथौ ताबा इंटेंसिव केयर यूनिट ICU सिंगदा पुशिनबगी तंगाई फदबा हेन लैबा अदुगा लोक लेहौ फ्लू दगी सरुक मंगा हेन सीबे याबगी किनिंगाई ओइबा लैनानी हाइना थिजिन हुमजिनबा स्टडी अमना हाइरी यूनाइटेड स्टेट्स की Washington University School of Medicine researchers singi matung ina COVID-19 amasum flu anima asi thabom bida hena naba laina oirabasu COVID-19 atai haksang saruk sing sokan mangami BMJ da khwaidagi nauna phongkiba study amagi matung ina COVID-19 asi kidney amasum liver sokan ba loinana heart sokan ba stroke toba blood pressure thaba nauna diabetes loina rakpa yai study asigi senior author Ziad Al-Alegi matung ina COVID-19 amasum flu anigi sangdamnaba asi disparate data amasum telefical methods sing the yumpham oibani researchers in the US Department of Veteran Affairs na thamba the identified medical records sing nainaraba matungda fall asi tarakpani masigi sumatakta US da February amadagi June Taraga Teret English kun COVID-19 nadon hospital mingsan kiba anaba dishing ahunga satruka nifuga mathoy amasum January da sing taraga nithoga supna ki tara taretagi December kuntraga mathoy English ni taraga mapan phawda flu na maram oiduna hospital mingsan kiba anaba dishing taraga nithoga satruka humdraga tarukki information singshu study manungda researchers singna examine tokhi hanus pawshin makhatari Ato papaw manam anirak subo ina cylinder gi mama lupa yankai hengakhre haukiba tha makai asigi manungda state oil company sing anirak subo ina sakthok gas cylinder amagi mama lupa yankai hengatuna mahu sapirama mamaldagi lupa samaram hengakhre haina agency dagi phangba paw mana hairi pawduna makhata na palibari tha asigi anganba sarukta New Delhi da sakthong gas cylinder amagi mama lupa sangaga maudraga mari oirambada lupa satruka nifuga mari da lairamlaba matung ngasi amu hana lupa satruka maudraga mari yokhibani toigu mangsung sai asigi July fawbada sakthong gas cylinder gi mamal asi state amaga manadaba lairabasu sangsatta lupa sangaga maudraga mari da phangalibani adumoinama mamang sahigi June dagi government ki subsidy lupa samaga maudraga tret oikiba adudi ahongba leitri sakthong gas cylinder gi mamal hengalakpaga mari lainana agency na Indian Oil Hindustan Petroleum amadi Bharat Petroleum na singba state oil company sing paw phongna naba hotnabada pakhum phangkide adumoinama industry executive singi maikaidagidi gas cylinder gi mamal hengakkiba asiga mari lainana subsidy gi sang hengatpagi wafam khannaba leitri Truth oil gi mamal hengat lakpa maramna tangai fadana gas cylinder gi mamal hengalakibani haina phungdokhi panba yabadi leba asida sizinariba gas cylinder gi sang asi haukiba sai kharada ka hena wangkhalakpadagi miramdagi gas lawgi sang su hengalakibani amaramda sai sigi March dagi subsidy kakhrabani mamang sai gi June da subsidy yawba cylinder amada lupa samri ga maudraga tret pikhi lonena haujuk phawbada lupa samaga maudraga tret hengat khre haina agency ki phangwa paw mana haidi haina su pauksi isna makhatana phungdorakli makha tarak poina mayamna kanagadaba content masang tang mayamda share tawjige mayamna COVID-19 gi maramda lana thajana kiba masang tang mayamda share tawjige COVID nabada nakongi marida asokpa leite COVID-19 naruraba anabasingda tabangambagi pangal hanthai haiba miyamgi wakatsingda yumpham oiduna satakhiba research samada laiset asina nabada nakongi marida karigumba hiram amatada sonba leite haibagi praman puthokpa ngamkhre haina agency dagi phangba paw amana hairi pawduna makhatana palibadi hairiba research adu Israel gi Tel Aviv University gi researchers singna satakhibani amadi study du otology amadi neurologic haina mingthonba journal amada phongkhibani journal adugi aiba kalem ahamanna phongdorakpagi matung ina COVID-19 na naruraba anabasing asina naba faraba matamda taba ngamagi pangal hanthai haba wafam sing puthorakpadagi sapsaba maram thidonaba research adu sathakibani toigu mangsung lehau haubuna singba laina khrada matam khragi oina na taba ngamagi pangal hanthabasu lairibani hairiba research adugi manungda COVID-19 na narab amadi laisat asigi layung yawba volunteer nipan amasu masa phaba volunteer nipan saru yakhi loinana research aduna COVID-19 na miyoigi taba ngambagi pangal hanthanba leiti haiba khangma ngamkhibani loinana COVID-19 gi laisasina
neurological disorder amata thonba leite positive oiraba anaba singna nakong function bigi anaba thengnai hairiba du maru oina nakongda mahi yaurakpadagini covid ka mari lainadi haina agency dagi phangba paw aduna makhatana su phongdorakli loisilakpoina manipur goiba maru oiba paw khra khapsaramgi class 10 thagadaba singi coaching class hokre high school living certificate examination HSLC 2021 thagadaba mahiroi sing tha ani sathagadaba pre coaching class amanga sidigi Kaksing Higher Secondary School da haudokhre BJP Manipur Pradesh ki special invite Naurep Nabasandran sponsor tawraga Kaksing Khunai sakot hanba lob KKCL Kaksing amasum naha singi khongthang Kaksing nasinmane thawra madura social worker Naurep Nabasandra Y K College Wangjingi English ki associate professor P Somarendra All Kaksing Student Union gi hanagi Finance Secretary N Berena Dais Thamki COVID-19 gi SOP ngakna ngasidagi hawriba free coaching class asida Kaksing area da leba tongan school singi mahiroi nipurom na saruyaki oza mari haibadi English Manipuri Science Mathematics oza singna takpi tambigani haina spauksi isna makhatana spongdoroli amasum Naurem Nabasandra na haikibada inkhalakpa matam haibasi miyobigi punsida yamna saksingadaba matamni matam asida mama mapa singna masa singmu thadoktuna thambari sumloi yariba makai mama mapa singna masa singmu yamna tona tinana loina duna tathokta sin tawgadabani pikliba angang singdagi hauraga mobile phone pisinduna thambagi satnabi asi section C ma khatara duna lairik haiduna matam supada lairik pahanba yabasunate mi amaga brain phaba khenabana lairik ta su khenaba lairakani maramaduna lairik tamna isaga sanagadaba khutsa haibagi sinpham hayanbasu honasi are matam mangan bahai basi phattaba lamida satkinabagi maram ama oirai Kaksing area da afaba mahiroi puthokna ba khona bada angamba mating pangbo oina pre coaching class asida takpi tambigadoriba oja singi honorarium puthokpaga loinana pangba yaba mating pangani haikhen spokshi isna makhatana phongdrogli duga mem hauji ta phangba yamna maru oiba breaking news ama mem da share tawjage ngarang daram phongba tongan basi phong singdasu phong khraba mayam ainasu pathok sakhraba mayam na ngai naragli ba ngasi court ki order do mayam ngasi share tawjarage hauji khudak ki phangbo ba paw maru ba paw mani mayam breaking news ba paw mani NDNPS special court lamphel pa na magi hanagi former Sandal ADC chairman Lhuskhosei Zou Khudak case ta phajilaga thamkibudo mayam ngasi immediately oina jail gi thadokadabani haina order thokre aduga mayam sigi hore nungdaram phongba si phong singgi maroi be I pausing khongga charaga mayam na mapung pha bona share tawjarake aduga mayam gi mota su kari lebibigi habdu sunre sodna comment box ta comment amta thambiramo marksi kona order thokre release tawna ba jail dagi share ga hujiko inadi matang asai lusinjarage aduga horen atop nungdaram phongba tongan ba si phong singgi maroi be pausing khongga charaga mayam share tawjarage hujiko inadi matang asai kainara sen thank you